Manipur apunbagi saktam da landarak libasing tingu natraga Manipur laimaidagi tanthoko. Laingaki mathaudi ngamkhai amadi maraibak miyamgi punchi amasung lanthung ngaksin bani haibasi khangadabani. Laibaki apunbagi saktam da singnaduna landarak labadi landarak libasing adugi mathakta lanmigi oiba mapangal sizinaduna chapchana pakhum piduna maithiba pigadabani. Laibaki apunbagi saktam thuwainaba landarak kiba miyosing minungsigi midyangda kaidungaidi yengloidabani. Makhosing adu laibak amadi miyang yeknabani lawbaga loinana yeknaba amadi yengfam thokum yengdi yengadabani. Lengak pasing na maraibak miyamgi mathakta landarak kibasingbu lengkona duna chapminarabadi naraibak amadi miyamgi punchikkan mangambu thajabiyo. Yum lising kaya mai thadu kibadagi lanjendra komyo lising kaya relief camp sing awaba khangun leiri masi lengak yeknaba sing minungsi uttuna lengkona chapminabadagi oirakibani haibada aiman mathokloy. Apun magi saktam kaibi yaroi hain achetpa phirep kaloina langak iba Manipur gi yelhomi lising basingi thausil da pen da amadi thajaba tham ngamlak da basi yamna lebak thibani. Laibak asigi mathak landatun apun magi saktam thuwaina bu hotna riba maraibak masa singbu laksin batawdana free thadun thamli basi kai maramgi no haibu wangsu leitabnate thatara mapung phajilak laba lal asigi matang da miyang langtak na bu hang leiba asigi pakhum ngasi phogwa mayelam lenga kilusing basing dagi matik chaba pakhum amata phangdun leibadagi lal asig kram matam warasin purakatagi haiba kana amata khamungamdri. Bharat Sarkar na wathuk asig warasin puruknabani haiduna military amadi paramilitary force lising humra haina thajilak labasu masi kanabadi ifang phangungamdri. Matak nongmai kaptuna mihap ni punsa thabata kaisu tawbudan tumina yengdun leiri haiba khulnga ko myang gi pendaba kholau kaya asina wathok asi warosin matok tona purkadori bun haibasini lal khangwada central government nakal nama tagi oiba mityang da yenglei melei naiba moil cha tharbi makai wathok asi warosin purpungam loi loilam naida wathok oiduna misi mina ka hena thokpu mikap mirau khon nilab lamdam kayam kuina ohen khikadori bun haibu hangsu leiri mamang chahi gi metang ahum dagi chatharakiba Manipur gi China pung thokhraba thatara mapung phajilak labadagi laibak asigi manung da thokpa kang gi wathok sing manung da masina khwaidagi sangba amadi misi mina hena thok oheliba si yamna lebak thibani laibak asigi mathak da landatu Manipur gi manung da kuki sing oibu laibak semnaba manglal oi thokloidab oiraba sul Bharat lenga na kari wari lorok kadagi haibatu miyamna mikup hum singna leiba mathok tai haibasi miyamna khangadabani.